Ahanbada maroiba pau pizari, Susila Chanu Pukrambamda Pungning Togapoina Lupalak Kunmanga, Amasung Sports Department Mahakachana Bataba Amasoida Napina Batorang Toragani Haina Chief Minister and Birena Fungdokre. Manipur da COVID ki case khangen hengat khiba adugi maroiba maramdi COVID mahikasi Delta variant oiramba COVID ki SOP ningthina ngaktaba amadi COVID vaccine matam sana kapthokidabanani haina Health Services ki Director Dr. K Razona Fongdokre. Laimakong da laiba G7 Mountain Division na Tokyo silver medalist Saiko Mirabai Okre. Amasung haukiba pung kunmarida apunda miyoy lising mga gasum na yangkay mga COVID test obada sa trekanin funitoy positive oire laina asina maram oirega miyoy taraga mari laikidre miyoy lising amagasum na nimfutare na nava faduna discharge daukre. Kurumzari, MAMITv ki Manipuri Prime Time News meeting tabiri basingbu SILVIA WAHENGBAM na taram noksari. Hauzik pau sandok na pizari. Hauzik Japan ki Tokyo da lairibi India ki nupi hockey sanaroi Susila Chanu Pukrambam da pungning thogatpo oina lupa lakh kunmanga amasung Sports Department ta mahakasana bathabak ama soidana pinaba thorang toragani haina Chief Minister N Birena Fongdokre. Wafamasi Japan da lairiba Susila Chanu Pukrambam ga Chief Minister ga video gi kuthang da wari sanaba amada fongdokhibani. Wari sanaba du da Chief Minister N Birena hai Susila na Manipur da hek yaurakpaga grand reception ama Thoglagani. India na sahi nimfuma thoigi matungda nupagi hokida bronze medal ama lawbangam khiba amadi nupi gi team na final 4 da sangbangamba haibasi araiba nate. India da hockey masana asi hena pamnarakpa asi yenglaga Rajiv Gandhi Khel Ratna Award hairamba adu Dhyan Chand Khel Ratna Award haina maming onthokre haina su Tokyo da lairibi Susila Chanuda Chief Minister na paudamki. Chief Minister N Birena hangba wahang amagi pau kumpira duna Susila Chanuna hai India gi hockey team da Manipur gi hockey sanaroi masing hantaraglipa asigi matangda Chief Minister na ahenba miyeng changhaningi. Lamdam asigi sanaroi kaya atopa state sing da thabak tawduna lairiba sing Manipur da kausinduna hockey masana asi saukhanaba honaba pami haina so Susila na fongdokhi. Hockey masana saukhanaba Manipur gi district khuding makta AstroTurf ground amamam thamnaba laingang na hotnari haina Susila gi paukhum oina Chief Minister N Birena makhatana fongdokhi. Aduga haijaning bana koi hanagi Olympian chinglen sana dai kothaji moi hockey player outside lo inthabak to le byam je Manipur da sum irata di koi club punjal laga koi Manipur se chawkhatna ba koi gi hockey group se ketang to bi adi sir nuai jagani ma ONGC dara kadam thabak to ne Delhi da. Okay. Nangdi Aina Mumbai Central Railway da. Adu nang railway ticket khomodu aina nuai thaba ngasai ure. Nang kari pamge. Ojaina saroina dum khara ai ga chana biba chana ga daba ai hoji railway da lei ju chip ticket inspector oina lei jabane adu dugi post dugi matung chana ba oina dum saroina dum khara yengbiyo. Adu toroga de nang Manipur da leiningbra ba Manipur da laga leiningbra. Hoi saroina tawbiradi ai kari Manipur dam lakchani lakcharaga ai angang mayam kari semgat na ba ai dum khona jarani koi pulak punna honmina di koi Manipur gi ju khara mingchat purakani dai mingchat chakulakani khara sir. Okay, yam nungai re nang keno su ticket collector where misi kana keno su ni ne kari. Nako ki performance adu kono koina India ki team de yaur kana India ki mai pore iba nation ki pride pore iba puna maktu ki damukta I appreciate tawri adu na nang ki 25 lakhs adu ga adu ma pira ni adu ga nang ki post police da ngakta lebogi mahutta som the sports department room da I nakoi ani ahumgi post create tawraga adom da oina leiba yana na ba thamba yana na ba inga simak ai yenga noi halakpa kan da kari to we age do ka yenge aduna really proud of you noina you have made a nation proud.
Manipur COVID ki case khangin hengat khiba adugi maroi ba maramdi COVID mahik ki variant asi Delta variant oiramba COVID appropriate behavior ningthina ngak thaba amadi COVID vaccine matam sana kapthok khidabanani haina Health Services Manipur gi Director Dr. K. Razona phungdokre wafam masing asi langfel parta leiba IMA Manipur branch ke holda pangthokhiba paugi mifam amada mahakna phungdokhibani Manipur gi COVID ke fibam sayol gi oina paumi singda paudambagi thoram aduda Dr. K. Razon hai Manipur lengak na COVID laichat laksin ba angamba thongna puthoktuna khotnari COVID ke fibam asi laksin bangambagi mayon amada sangsilakli lengak na thamliba total curfew asi matang sana thamlamdrabadi COVID ki case amadi COVID na maram oiraga sibagi sang saruk ahum gi manungda ani helamgani Mamangda positive oibagi sang sada kun yauramba adu hauzikti sada taraga marigi changda haitharakli masina takpadi COVID ki fibam asi laksilakle haibadu takpani masi haiduna miyamna laina asi laithopadi tawbiganu Manipur da hauzik lairiba COVID ki mahik asi yamna sandokanba Delta variant haiba mahik makhal aduni ngarang August ki tang manga fawbada sample chatrek kuntaret thaduna genome testing tawbada result tamri lakpagi manungda sample chahumga marifu taradi Delta variant oiba thengnei masi ekhoina laina lobayade COVID vaccine mapungfana kapthoktuna amadi COVID ke appropriate behavior ningthizana ngakna satminasi maraksida laingakna COVID vaccine kapthokna ba amadi mass COVID testing da hena khumang sausin ba kanna honari mass COVID testing gi oina mobile testing van ama athubada hangdoklagani mobile testing van asi Mumbai da based toba Viswanath Cancer Care Foundation na maipuna na tawgadabani mobile testing van asida yamna advance oiba RT-PCR test tawbagi khudong sabasu leigani advance RT-PCR test makhala sina anoba variant fawba detect tawba ngamgani test ki result so pung ahungi manungda fangani mobile testing van asina nongmada miyoi listing ahumdagi listing ahumga chamanga rom test tawba ngami testing ki charge su subnatagi lupa samri ga yankhai mukta oigani amaromda home testing kit su hauzik Manipur da haudokle miyoi kunthamapan home testing kit da test obada miyoi taret positive oibagi report lei Manipur da hauzik oiriba COVID ki fibam asi yengsinba amadi mating pangna ba center gi multidisciplinary team amasu Manipur da lakle haina Dr. K. Razona makhataki second wave su yakoi yam kan thengnari adu hojik asi aikoi control tawrabani 250 ga 90 masda nupai masingna 901 nupi masingna 458 nupai masingna du heavy aduga sahi si 0 dagine 15 years bauda handak sahi gi oina mi ohum si 16 to 30 years kinda mi kontaruk si 31 to 45 years kina 180 ga 3 si 46 to 60 years na 360 ga 7 si 61 to 75 is the maximum 441 C. So my talk na 76 to 90 C, 206 C. Hataki COVID sigi C bagi sang se effect of sang se masina naharon da su halon da su ulap on su ni state high city moi ki masa masu gumani aduna chalaga kari award pa leiba financial ki award pa leibra manpower ki award pa leibra adagi apagi protective gears ki award pa leibra adagi ambulance ki award pa lebra any award pa si yakoi any area da moi na koi support to bina bidam ta lapani Tokyo Olympic Games ki weightlifting masana da silver medal lawrakrabi Saiko Mirabai Sanu ngasi laimakong da leiba 57 mountain division na achamba thoram amaga loina na okre Tarago Humdoi Suba Battalion Dogra Regiment ke Mijeng Makhada Red Seal Division na sinba thoram atuda Saiko Mirabai Sanu amadi mahaki imung manung hek yorakpaga band salute piduna harau tayamna oki Laimakong Military Station ki Red Seal Auditorium da pangthokpa thoram aduda Tokyo Olympic Games ki silver medalist Saiko Mirabai Sanu amadi 57 Mountain Division ki ZOC Major General Navin Sachdeva Sena medal na dice da famki loina na division asigi makok thongba officer amadi makhoi gi imung manung so thoram aduda saruyaki
Division asigi maikaidagi Mirabai Sanuda Kudol Pot Piduna Haudokiba Thoram Aduda Mirabai Sanuna High 57 Mountain Division na Ching Lemba Thoram Amagaloina na Taram na Okpibasi Hainingai Laitana Nungai Pafawi Ngasi Mayamgi Mamang da Lepa Fangliba asi Awazaiting Amadi Kudong Sadaba Kaya Mayok Naruraba Matungani Olympic Games ta medal amaloba haibasidagi Olympic Games ta amuktang sarugyaba fanglabadi haiba wakalon aduna hena lumna lawki adubu sahi mga yumda tholaktana akanba training sa thakiba aduna ngasidi India amasung Manipur malem da mating thokna saktak pa ngamle haina sumira vaisanu na makhataki मैं 2007 से मैंने वेट लिफ्टिंग में शुरू किया था काफ़ी प्रॉब्लम हुई थी मेरी बहन और मेरे घर से मतलब मेरा जो ट्रेनिंग सेंटर है इसी तक जाने का रूटीन पूरा 5 साल से मैंने पूरा सेक्रीफाइस करके मैंने ट्रेनिंग की थी पूरा 5 साल में घर नहीं आई थी क्योंकि मुझे जो मेरा फैमिली का सपना है तो मेरा भारत के नाम मणिपुर के नाम को मुझे ऊपर करना था तो इसलिए मैंने 5 साल पूरा ट्रेनिंग करके Thoram aduga mari leina 57 Mountain Division gi ZOC Major General Navin Sachdevana Mirabai Sanubu thagaladuna hai India gi damak Mirabai Sanu na purakliba mingsat asigi damak thagatna ba wahai leite hauzik thanglakliba khongthang asidi hobata ngairi handak purakliba mingsat asigumba kaya matung tarakpadasu hena purakhigani haibagi thazabalei tungda hogalakliba nupi masa singna India gi damak mingsat purakna ba hotna bada Mirabai na achoba ithil ama piduna lambi takle haiba wafamsu Major General Navin Sachdevana phongdokhi लेकिन आपने बताया कि आपने एक सपना पूरा किया है मैं इससे नहीं मानता हमारा आपसे बहुत ज़्यादा आगे सपना एंड आपने जो कंट्रीब्यूशन किया है आपने तो मेडल लाकर दिया है लेकिन आपने जो कंट्री की जो वुमेन है उनका नाम वर्ल्ड स्पोर्ट्स मैप पे लाकर रख दिया है तो एक तरफ से सबको मालूम होना चाहिए कि पद्मश्री मीराबाई चानू हिंदुस्तान की सेना का एक फैमिली मेंबर है जिसके करने का Haukiba pung kunmari da Manipur gi mioi lising manga ga sumna yankhai manga COVID test obada mioi satra kanim funithoi naungna COVID-19 positive oibaga loinana state asida laina asina nabagi masing lakh ama lising ani ga chanipan marifuma pan yokre laina asina maram oiraga mioi tara ga mari leikhidre COVID-19 Command Control Room dagi ngasi numidang wairam pung mga faubada fangba pau amagi matung inna mioi listing amaga sumna ni futaret nawa faduna discharge tokre nawa farakpagi apunba masing na listing marifutara ni thoiga sanipan marifutara ni tara mari sokre Active case listing ni panga chahom homfutaret lady laina asna maram oiraga laikhidaba migi apunba masing na listing amaga chatro kunipani fagalapagi changna chada marifutara dasmik ani nipani COVID laina asdagi ngakthokna ba laingang na paikhatpa thoksil amagi makhada mioi kaya amasu numit khudingi COVID vaccine kapthokli COVID vaccine kapthokiba masing ngasi faubada mioi lakh 1,600 lising homfunipan ga chamanga kunhumdoi ni ngasi bir Tiken Rizit International Airport amadi tongan ba highway da lakpa driver amadi handyman chatruka kuntra mari test tokhi haukiba pung kunmari da D type oxygen cylinder lising amaga chatret kunithoi amadi B type oxygen cylinder chahunga tarama thoi Manipur gi tongan ba ana layeng sangsing da fangan bangam kre haina COVID-19 command control room dagi fangba pau asna makhatari Government of India amasung NSC and IM anigi marakta sathariba pitch stock asigi waroisin ama athubada puraklagani haibagi thazaba leire haina Manipur gi Chief Minister N Birena phongdokre News agency amaga unaba amada Chief Minister N Birena hai hauzik leiriba issue ase Nagaland ga yumthangnariba state singing amkhaida ayat papitana loisingani haibagi thazaba lei waroisin asina lakadoriba Manipur state ke General Assembly mikhalda sayna balairoi New Delhi ge khongsat asida Home Minister Defense Minister amadi Finance Minister unaba aduda COVID-19 laichatna maram oiraga panthaduna leiriba railway project yauna issue kaya
matangda wari sanakhi Chief Minister N Birena Makhatana hai Manipur BJP gi lenga asi laktrangai mamangdati lalhoba amadi sing amasung tam anigi marakta wathokaya leikhi General strike amasung shutdown na chingba kaya toina tawbadagi leibak asi tangdu leitaba fanglamde Haujikti civil society amasung central government ki mateng na Manipur asi ingtapa nungayai faba lamdam ama oire COVID-19 laichat ki matangda paladuna Chief Minister na hai haujikti COVID-19 positive oiraba mioi sing oxygen leitabana maram oiraga asi ana thokpa leitre tha manga gi manungda oxygen plant manga lingkhatpa ngamkhre masigi manungda cryogenic liquid medical oxygen plant amasu yauri Manipur da COVID positive oibagi sang haujiksu dum wangli adubu center gi maikai vaccines marang kaina piraktuna laichat asi akanba mawongda lanthengnari haina su Chief Minister N Birena Makhatana phongdokhi Kolkata da Fongba Paukse amada Manipur dagi yambem labana Manipur Congress Committee gi mathakta sikhiba maral pumba aranba yumfam yaudabani haina MPCC gi wangang loisu oiriba General Secretary Administration Haresor Goswami na phongdorakli Wafam asing asi numidang wairam athengbada Imphal gi BT Road ta leiba Congress Vavan da pangthokhiba paugi mifam amata phongdokhibani paugi mifam aduda mahakna hai yambem labana ikhiba shifting sense of Manipuri politics haiva article da MPCC gi hanagi president Govindas Konthozamna BJP da songsingkhiba adu MPCC da mangjagani haina palliba asi aranbani Govindas na BJP da satkibada MPCC da karigumba mangsaba amata leite leisu leiroi Congress Party asi Manipur yauna India gi leimai da mara takraba party amani thangmaiban assembly constituency gi MLA ke H Joy Kisan yauna Congress ke MLA khara party thadokpa yabagi oithokpa lei haina palliba adusu yumfam yaudabani Haukiba numit kharani gi mamangda awang nongpok ki in charge Bhakta Charan Das Imphada lakhiba adu maru oina Govindas ki matangda ngaktanate lakadoriba General Assembly election ga mari leinana amadi ruling gi MLA taraga mathoi disqualification tawbaga mari leinana lakhibani Yambem labana MPCC da siriba maral sing asigi matangda legal gi kari thabak lokhatpa yabage haibadu Congress na thabak oina lokhalagani haina so Hareshor na phongdokhi Honorable CLP leader na a huge amount of money ama akoi Joy Kisan tham honorable MLA da pi ki bagi wafam amasu mang masida reportedly di hai masida palli hai bo wafam masi totally aran ba wafam amani akoi honorable CLP leader na akoi paisa nungsa achuba paisa huge amount of money ama piraga bana lakibani hai base achuba aran ba ni hai dana yam thum samjari masida tawaiba iraiba masi akoi yamna athu matamda akoi ain gi oiba mateng longnaba huji yamna kanna kari action lokhat kadare haibadu akoi yamna kanna khanari Iramdam asigi mingsat purakadaba sanaroi kaya COVID-19 na maram oiraga practice to from khangdana leriba asi Sports Authority of India amadi Manipur lengang na midyeng sangbiu haina khangabo Assembly constituency gi MLA Surja Kumar Okram na phongdorakli wafam asi boxing masana da international gi thakta goal kaya marom Laurakrabi Thobal district gi Samaram Mayai lekai dagi and Vevi Rosi Sanak Zanugi sanafam sem na ba polam sing khusinabada MLA na phongdokibani MLA Surja Kumar Okram na hai kumzaying nising aniga sumna kun marida France ke konung Paris ta pangthokadoriba Olympic Games ta saruk yage hairabadi haujiktagi hauna training tawfam thoi COVID-19 gi pandemic asina yumdagi thoktuna training tawnabagi khudong sabal leitaba khungangi sanaroi sing asi lengakna yengsinbiba mathautai COVID-19 gi laichat manungda mayumda practice tawba yanaba haiduna angamba mateng pangbani matungda sumakhata na mateng pangkhigani haina MLA Surja Kumar na makata na phongdokhi international level da even Olympic ko satsang ngamnaba mateng tawbinaba haina appeal tawjire adi mathakta khwaidagi maru oibadi Sports Authority of India the Manipur government sports department leiba mayam sina sigumba kitchen maybe sana gumba aduga leiriba international level da angang khawgal kadriba mayam singse hujik COVID pandemic sina mafam da sai thole mayam singse government na mityeng sangsin biduna karigno hai matam da ma si hujik Olympic loisal abni mathangi Olympic hai ki
ट्रेनिंग तौगे हारगदी हुजिकतै होना अखोई लाइरिबा चैलेंज मैम सिंगसे खंगतपिदुना सिगतपिदुना तौबा मफा मतम सारब्रा हाइबसिमतंग Mayang Imphal Assembly Constituency ki MLA su oiriba Manipur Legislative Assembly ki Deputy Speaker Kong Kham Rovindro na mahake Assembly Constituency ki lomi singda lepalaitana har fanghanduna lakli. Makha satharak pathoram ama oina ngasi Agriculture Minister o lukhoi ki meeting makhada Assembly Constituency ki lomi chamri ga marfu tarada har bek amamam yanthokre. Laurok Pantha asida lamdam asigi lomi kayana har fangdabagi awaba kaya thengnariba asi lengang na khangi lamdam asida sathok marang kaina puthokpa ngamnaba hotnaba haibasi lengak asigi pandamni Lomi kayana har fangdabagi awaba kaya thengnariba asi koknaba makhatana lomi singda har makhatana fangan khigani hairi ngasi har yenbagi thoram aduda Mayang Imphal Sub Division gi Agriculture Officer Maniyaima SDC Rani Kamaina har bek sing adu lomi singda hakthengnana yenthokhi Paugi marak thatna tenba break ama lominasi You are the future. School, a place where your future is carved. Exploring new ideas, spacious classrooms equipped with smart boards, well-stocked library, expression in art, educating young minds, even making stronger. This is where you start, cause it all begins with you. UNACO School, excellence in education. LX Sublimation Pauna Bazaar Imphal JMG Shopping Complex First Floor Mafam asida mug printing, cover printing, t-shirt, keychain, photo frame, sublimation ki pot khuding mug wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. Breaking matung makhatana pau sanduk sari. COVID-19 ye second wave na miyoi chamaga humfumanga hena positive oidaba Pauravi Khulda SDO Porompat Pusa Ilangbam na ngasi yek yengsin kray. Yengsin khongsat aduda COVID-19 Joint Task Force Pauravi ye President K Kalachan Pauravi Meira Paibi Lup ke Secretary Wahengbam Premila yauna Task Force ki Thomi Singh ga Puza Ilangbanga unakhi. Unabadu da Puza Ilangbam na hai Pauravi da Pakistan positive oikhiba adu khunja sing mapungfana vaccination tawda bagini. Pauravi Khulda COVID vaccine ka payaraba khunja chanipan kuntra laibagi manungda subnatagi miyoi chamri ga yang khairom damak vaccine kapli maramaduna vaccine ka payaraba sing athubada vaccine kap thokpiu kanagumbana COVID positive oiramba yai haina singnaba lairabadi task force ka tanaraga athubada test tokthoknabasu puja ilangbamna phongdokhi COVID warriors, frontline warriors and volunteers मैम बिजमक्ता ना इतना मंजबा खुद तंजबनी कोई mask अदुगी very high quality mask living guard company है बा company में donate तो रगा इन्हें मणिपुर के frontliners मैम yang ना थुंगा बा ना इन्हें distribute तंजबनी COVID Laichut Laksin Bangamnaba SDO Porompat Puza Ilangbamna District Asigi Tongan ba mafam singda setlaga hotnariba asi Task Force Pauravi Assistant Secretary Wahengbam Premilana Thagatpa Phongdokhi Yengsing Khongsat aduda Puza Ilangbamna Super Marks dozen ahum N95 marks Humfutara Living Guard Cotton Humfutara Ordinary Marks Sama Task Force ki Thomi Singda Khudol Tawramki Tokyo Olympic Games the silver medal fanglakravi Saikho Mirabai okpagi thoram amangasi CPI Manipur State Council na sinduna nongpok kaksingda leiba ivudok khamlangba holda pangthokre Thoram aduga mari leinana CPI National Executive Member Dr. M Naranahai ngasi Mirabai na miyam dagi fangliba ikai khumnaba asi mahaki hotna zamanni CPI na selgi manapi ba ngamdrabasu Mirabai na tungkoi na mai pakpa sanaroi ama oiba ngamnaba thongna adu piba oina thoram asi pangthokpani haina Dr. M Narana Phongdokhi Chiki Tanjasida
picture ba Manipur ching tam gi leiri ba pun be saktam amasung aikoi achievement pun magsi nahong na haining bagi message ma Manipur gi kachin koya sin thungna yohanna bo hona ba se koi gi thong na tabra, and this is the opportunity sigit tanja sinatana leihidri madugi miyengda aikoi koina hajari ba si thamoi dagi haurak pa ihu galwena na oi thok pa yaga da lambi eduda ngangja bani lengak na pibiri ba offer penje nungai loina na rai ki dol kaya na su magi angamba paisa dagi adagi di magolar sibar dagi sumba kaya su loina na aikoi su dait lawjab mishuk amoina khon yawjar bi party sina amuk mirabai na angang wering dagi imong asgi mabu pupiri ba ahlaman mama mapa asida loina rekpugi moi gi awa ba chai thing ga thing gi ba maduda chara helabsu isa sem da biya de bo khal mar maduna koi communist party general secretary hauji hoji oi riba comrade D Rajana Thauram aduda pungningi wa phongdokladuna miravai na hai thawai yauba sanaroi singgi khungangi lairaba imungdagi ayamba hekta oirami haina hainariba si achumba wafamni mama mapa oiba singna su sanaba pamjaba masa singda support pibiu wana hauraklabasu aigi imana aigi damak lepikhiba aduna ngasigi medal asi fangbangam lakhibani haina phongdokhi Horokliba angang singdasu akhoi ninghan nadaba haiba tare ninghan nadaba changiba thabak thoram singjuda akhoi khangba kanba dai aihak su hoi matam ama aina hek sanaba hogolakpadadi aisu aduki matik wage haiba tare imana chagi hotel didagi ai adum ngamnanaba nongmagi adum khara imana adum hulakhi ijin inaw yambani na akhoi punamaki ningba thungnaba kaisu yamna wale haiba tare adu oragasu aina changiba aina khaliba pandamdo yogdri phawbadi hara khallaga aigi imana aigi tungda lepaga mana adum support se adum anamba matamda pija pithakpa ngamaktraga su mana wahi mata oraso adum hairak paduna ai ngasidi mayam mamangda sumainai lepa ngamjari bani aduna aishu adum yaure sanaba mapalamda sappa matamda ai ningam nadaba mayam malae aigi anaba muktabu orasu aina chena chana buktasu ning thungwaktaba adugumba mayam do aina ngasidi khangba kallaga nongmatraga nongmadi Manipur gi mingse adigi akhoi kakching haiba mingchi su wangna thangkatningbadagi ai khachi aga ai kanna khangki CPI Manipur State Council amadi thoram aduda saru yakhiba local council gi luchingba singna su mirabai gi mafamda citation ga loinana khudol pot kaya tamki Malemgi mafam khudingda pangthokpagum Sahit Madumangol Foundation amadi Indo-Japan Foundation anina humfutara taruk suba Hiroshima Day gi numit ngasi maibam lot paching chingi kabui khunda pangthokpaga loinana Second World War da lekhidraba INA amadi Japanese lanmi singi mafamda ikai khumnaba utpagi thoram ama pangthokre Thauram adugi athoiba mithunglen oina saruk yakhiba BJP Manipur Pradesh ki General Secretary Organization Abhay Kumar Girina Fongdokhibada United States na Japan gi Hiroshima da kumjai Englishing amaga chamapan ningfumanga gi August tang tarukta atom bomb thada baduna utfuntana amang ata thokhan khiba adu ningsingduna asigumba thodo ase amuk hanna thokhan gumsi haloinana malem pumbada santi purakna ba khona se haina appeal tawkhi Source person oina saruk yakhiba Second World War Imphal Campaign Foundation gi co-founder Arambam Angamba Singh amadi Netaji Subhash Chandra Bose birth anniversary commemoration gi member S Premananda Sarmana wangangki Manipur lenga ki school fagat hansi mission asi Zirabam district adi fagi tahale Zirabam gi mahairoi lup singna matam kuina dagi Zirabam district ki awatpa oza sing hapsin naba amadi hauzik leiriba oza sing Zirabam da lehan bio haiduna kanna lauringai chairak asida Zirabam Higher Secondary School gi local oza M Romeo Singh Ukrul Higher Secondary School da transfer order thorakpa si MSF district committee Zirabam na condemn tawi hairi
ngasi ayuk pung tara taba matamda MSF ki office ta pangthokhiba pawgi mifam amada MSF District Committee Zirivamgi President A Razif Maitaina Hai Education S ki Joint Secretary Mangte Larte Komna thokhiba order adu athubada handokadabani Zirivam Higher Secondary School da Geography gi Oza Watpadagi Borobekra Higher Secondary School dagi Oza ama transfer tawhanduna Oza ani leibada ngairibani Marak asida mahut su tharaktana Oza M Romeo transfer order thorakpa haibasi maram sade amadi yaningde thogliba order si handokadabani karigumba order si handoktaba tarabadi masida thorakpa afafatagi daita pumnamak mari leinaba authority na pugadabani haina A Razif Maitaina makhatana phongdokhi हाइबो order si akoi jeri bam gi oina yamna laibak thibani haibadi oja transfer government gi oja transfer tok sinda akoina ayet pa pibanati loinana haiba akoi oja si jeri bam higher secondary school dagi akoi release order thokpi danabagi damakta su Manipuri Student Federation MSF District Committee jeri bam gi maikai dagi jeri bam higher secondary principal su appeal tawjari loinana karim haiba august ki tang mari da thokhiba order si mahut piramdana oja transfer tawba si masi chanaba yaroi karigumba akhoi mari lenaba authority na athuba matamda haiba order se kaktaba taragadi Manipuri Student Federation MSF District Committee jeri bam na akan bomongda khongjing chingsilakani COVID-19 na maram oiraga mama mapa kaina khibadagi orphan oihoraba angang singda health insurance oina union government na lupa lakh manga pinaba warib laukre insurance asigi premium na PM care fund dagi pigani hairi Hiram Masiga Mari Lenana Union Minister Anurag Thakur na mahaki Twitter account hai COVID na sokhalaba angang sing care lobagi khong thang oina orphan oihoraba angang sing chahi taraga nipan fadriba fawba Ayushman Bharat ki makhada lupa lakh manga gi free health insurance pidagani makhoida thagi stipend su pigani makhata na makhoina sahi kunga humdoi surakpada lupa lakh tara amasu pigani haina phongdokli All Manipur Students Union MSU Thobal District Committee gi makhada miyoi taraga tare na sabai MSU Yaripo branch ki nauna thau pugadaba thomi sing ngarang khankhre kumza ingi sing ani ga sumna kunma thoi tagina kunhumdoi gi nauna thau pugadaba sing adudi President Motum Onindro Secretary General da H Nirmal Secretary Finance da TH Surzit amade HRD Secretary oina H Bikenjit khankhre haidi Nauna khalaba thomi sing asina maheroi khunai amade laibak miyam gi yaifanaba sokthaba naidana khotnagani haina MSU Thobal District Committee gi Information and Publicity Secretary Maihobam Nirmalana Thadorakpa Cherol amana haidi All Manipur United Clubs Organization amuko na lamdam asigi khamthengna awana taraba imung lising tarada mateng pinaba sangsilakhiba pandam gi saru ama oina ngasi su Thobal District ki tongan ba imung chamaga marifutara mangada cheng kg mari yenthokre amuko gi meeting makhada All Manipur Women's Voluntary Association amawa cheng yen bagi thoram adu pangthokibani haina amuko Assistant General Secretary MM Thambongna Thadorakpa Cherol Phongdokli India ki nupa hockey team na Tokyo Olympic Games 2020 da bronze medal laurakpa atu ki nungaiba phongdokpa oina ngarang Mohanlal Sukadia University MLSU Udaipur Rajasthan da Hockey India gi President Ningombam Gyanendra na chief guest oituna chinglemba thoramama ngarang pangthokre Chair for India Tokyo Olympics 2020 ge saru ama oina pangthokiba thoram adu University asige Paparawal Seminar Hall da pangthokibani thoram adu Mohanlal Sukhadia University ge Vice Chancellor Professor America Singh na President oina saru yakhi thoram adu ga mari lenina Hockey India ge President Ningombam Gyanendra na hai Olympic Games ta chahi nimfumathoi hockey masana na medal amata fangbangam lerakhiba adu ngasidi India gi nupa gi hockey na inot ama haple manglam sattagi hauna hockey gi potential ningthina leiba India gi hockey asi nahongna na yakai hannaba pumna makna honasi tungda su India gi hockey asayam na lei Rajasthan gi hockey player sing na su kana hotnaduna tungda India gi mingsat purakna ba hotnasi haina su mahakna haiki
Wangjing Tenthai Assembly Constituency gi oina YK College Wangjing da hanglipa Community Home Isolation Center CHIC da COVID-19 gi chaitheng mayok na duna leiriba inmate chamaga kun rom da ngasi Capris Industries Private Limited ke Managing Director Khangembam Priyojit amadi Tentha Zilla Parisad Member Khangembam Ongbi Manisang Debina ayuki chaklen pisakre Hiram asiga mari leinana Capris Industries Private Limited ke Managing Director Khangembam Priyojit na hai COVID ki chaitheng fanglaba sing pukning wakhal sontha bayade aikhoi pumna mak amata oina amana amagi mateng pangna duna laina ase thengnana ba hotnasi COVID ki chaitheng mayok na duna leiriba inmate sing asiso aikhoi khuding makna mateng pangbi ba mathau tai haina sumahakna phongdokhi Lakadoriba Independence Day gi section thorang lokhatpa oina Imphal West District Police ki Deputy SP CDO Y Kesorchan Maitaina luchingba team amana ngasi ayuk pung 9 dagi pung 8 makhai fawba kai samthong khodam leirak amadi longzam leirakta combing operation chathakre hairi Operation aduda mafam adugi yumthong samaga kuntraromda police na thiba humbagi thabak sathaki thiba humba aduda mioi chanirom verification tauki adubu mioi amata faba punbadi yaukhide hairi ngasi nungthil dasu Imphal West District Police na khwairamban kaithelgi Rop Mahal Tank MZ Avenue amasung Kasuri thonggi mafam sing koi shinduna thiba humbagi thabak sathaki Imphal West District Police ki SP Dr. S. Ivomsa gi midyeng makhada City Police ki OC na luchingba team amana pangthokhiba operation adu ngasi nungthil pung 3 dagi mari fawpa sathaki Operation adu da saurang na mioi chaniga kuntrarom detain tawduna makhoi ge saktak che yengki haina police tagi phangba paw amana hairi Assam lenga ki cabinet mifamna TET TET exam pangthokpada ahanba oina Manipuri medium su yauragani haina wareb lokhiba asi Assam da leiba maitei singi yamna sakthok saningai ni imalon gi changsin khiba khongjang adugi maipakpa amani haina Manipuri Youth Front Assam MYFA gi chief advisor Seram Herazitna phongdorakli Hiram asiga mari leinena Seram Herazit na hai Manipuri lol asi Assam da associated official language ohengadabani haina MYFA na sangsinkhiba khongsangi manungda TET gi exam asisu Manipuri medium da thangadabani haiba wafamsu yaukhibani Manipuri language asi Assam ge associated official language ama ohenbiu haibagi khongjang haujiksu makhatana Assam ge tongan ba loop Singapore sangsinkhigani masida miyam na su mateng pangbiu haina Seram Herazit na phongdokhi Assam government ngarang cabinet mifamda Assam gi Manipuri medium school singi damakta Manipuri medium singi tet porikha tongana pangtholagini haina wareb lobasi Manipuri Youth Front of Assam gi magidi Assam Sarkar bu thaga phongdok chari Assam Sarkar da Assam da Manipuri lona subu associate official language ohengadam ni haina changchalak ba khongjang kaya ki manungda haiba tet ki parikha da Manipuri medium than basi jo amani akoi gi chauthok chei Assam government mu thaga chei loina haiba khongjang singa si akoina makhatana tongan malup kaya ga loina makhatana associate official language ohenaba changchil lakhini Manipur Renewable Energy Development Agency Maniredana Jeribam District Leiriba Rubber Plantation da 50 megawatt solar plant ama semgatnaba hotnaribasi rubber plantation tawfam nataba atopa mafam da tawbiyo haina Uchatol dagi rubber farm tawriba N Dharmendra Maitaina Manipur lenga ki pungning singsilakli Jeribam District asida 50 megawatt solar plant ama semgatpa asimadi saukhatpa porakani haina thazai adubu chahi tara muki mamangdagi rubber plantation tawduna senthok lambi oizariba imung puzariba mioi singda chauna akaiba pigani project asi afaba project oiragasu hingnabagi lambi atopa leitabanina Jeribam ge atopa ahangba lam singda oina semgat hansi haina N Dharmendra Maitaina makhatakhi
India Myanmar Thailand Highway Road ki thabak suba yawba India masani funithoi integrated checkpost more da rapid antigen test obada sinmi ama positive oiba thengnari hairi sinmi nimfunithoi adu Myanmar dagi more gate number 1 Iron Bridge lanthoraklaga India da sanglakhibani makhoina more hek yawbaga sub district hospital more gi kangbo amana sub district hospital da puraklaga covid test tokthokhi Positive oiraba sinmi adu COVID ward ta thamkhre atai negative oiraba sinmi nimfuma thoi aduna se sang sek tawraba matung more thadokre haidi India Myanmar Thailand Express Company gi thabak tawduna laibani haiba staff Vijaypal Singh Koba amana phongdorak pagi matung ina Myanmar da hausi COVID-19 gi fibam yamna fatre haidi Tokyo Olympic Games ta India ki nupi hockey team da saruk yariba Susila Chanu Pukrambam da Manipur Police ki Deputy SP fam lanthokna ba Manipur Pradesh Congress Committee gi Ningombam Bupenda na Chief Minister N Biren gi pukning singslakli nupi sing pukning thogatpa oina Susila Chanu da Deputy SP fam lanthokpa matik sai haina Bupenda na mahaki Twitter account ta tweet tawri Ngasi ayuk India gi nupi hockey team ga Great Britain ga sanakiba bronze medal match da India mighty hori Tokyo gi oi hockey stadium da sanakiba bronze medal gi match aduda Great Britain na goal mari ahum da mighty bapiramki India gi Gurjit Kaur na kunmanga suba amade kunga taruk suba minute da goal ani sanki Vandana Katariana kunga mapan suba minute da goal ama sanduna India gi apunba goal ahum suhanki Bronze medal laukraba Great Britain gi goal mari aduna Rayer Robertson Piern amade Balsdon na amamam sankhibani Lisang sitna chatharakpa free mass testing amadi mass vaccination program gi saru ama oina lamding khuman them laikai task force amadi sangayum from gram panchayat ward number 1 gi member khuman them debala anina sinduna primary school lamding khuman them laikai da mass testing program ama pangthokre Mass testing program asi pangthokpada mateng panglakhiba Khangabo Assembly constituency ki MLA o Surja Kumar bu task force ki maikai dagi thagatpa phongdorakli Amaromda task force amadi ward member anina sinduna pangthokhiba mass testing program asi lamding educated welfare association lewa na pangthokpani haina lewa gi president na press note ama thoglakliba asi matung tawbiganu lewa na mass testing tawriba mafamda miyam gi damak sanitizer amadi face mask mateng panglamba adugi damak tati task force asina ikai khumnei haina phongdorakli mass testing aduda punna mioi chamaga tara humdoi test obada nupa tara taret nupi tara humdoi amadi angang manga yauna punna mioi kunthraga manga covid positive oiba thengnakhi Saknairaba Ayiba Khuraizam Nimai Charanna ngasi ikhang khanghongdana laikhidabada Patriotic Writers Forum PAWF Manipur Assam amadi Tripura gi luploi singna ikai khumnaba utuna online gi khuthangda awaba phongdopagi mifam ama pangthokre Awaba phongdopagi thoram aduda Patriotic Writers Forum gi patron member su oiramba Saknairaba Ayiba sigi thawaina mapugi nakta ingna signa leirunaba minute ani tumina leptuna thongnikhi thoram aduda PAWF Manipur gi president and Khambaluwang amadi secretary Rakesh Naremna wangangki mahakna lekhidaba asi Manipur literature culture amadi history gi lamda mensinba ngamlaroidraba ahangba ama oheuragani lekhidrabagi imung manungi awabada su saruk yari haina PAWF na phongdorakli Ayiba Khuraizam Nimai Saran masagi anaba amana maram oiraga ngasi ayuk anganbada masagi mayum Khurai Thodam Leikaida lekhidabani mahaki masanupa manga amadi masanupi ani lehauri matam kuina Ayibagi lambida sangduna loina silongi taibangda achoba thodang yabirambata natana matam isaibo awang mathakta pukhatnaba honaramba Khuraizam Nimai Saranna lekhidabasi isai mayek iba singi achoba mangsaba amani haina sairengba singi apun balub shal HSAL nasu awaba phongdorakli Paugi marathatna break atenba break amaga sulomina si
You are the future. School, a place where your future is carved. Exploring new ideas, spacious classrooms equipped with smart boards, well-stocked library, expression in art, educating young minds, even making stronger. This is where you start, cause it all begins with you. UNACO School, excellence in education. Breaking matung makhatana pau sandok sari. Hairok Assembly Constituency gi manung channa leiba salongpham kangthok chau mayai lekai Ward number 4 da leiba maivam bizen singi anaba layengna amadi yumgi leita laira gi mating oina ba kanglaipak news tengbang lob KNTL Manipur na sel oina lupa lesing kun mating pangkhri. Tengbang piba satpa aduda Rose Maibam Saikhom AB amadi KNTL group ki maru aiba thomi singsu saruyaki marai bakthiraba Maibam Bizen amadi mahaki imung manunggi awabada mating panglakhiba group asigi member sing amadi KNTL Manipur gi khuthangda mating panglakhiba pumnamakpu Tengbang lob asina thagatpa phongdorakli. Bisnupur district ki tongan ba mafam da laiba khul taragani thoigi apunba yumthong chamangaga marifu tarada All Manipur Manpower Upliftment Center AMMUC amuk amade ekta parisat mam Manipur na ngasi chana thangna ba polam sing yenthokre Chana thangna ba polam yenthokpagi thoram aduda ekta parisat Manipur gi state convener Aribam Risikanta Sarma amade amuki general secretary W Dinesh Singh su saryaki haini COVID lighted laksenaba lengang na lokhalagriba section thorangi manung sana lengang na piriba COVID ki chatna kanglon ngaktaba mioi sing police na fadana fine thian bagi thabak ngasi sumakhatana sathari ngasi sathakiba police ki drive da COVID ki chatna kanglon ngaktaba mioi chamaga supna ama police na fadana fine thian ki tungda mioi sing adu warning piraga thadokhi ngasi sathakiba police ki drive aduda fine oina lupa lising kuntrani thoiga chanipanyang khai khongatki makhatana COVID ki chatna Kanglon ngaktaba thengnarabadi National Disaster Management Act 2005 ki makhada akanba action logani haina Inspector General of Police Operation gi Staff Officer Rozit Iromna thadorakpa cherol amana haidi Tokyo Olympic Games da silver medal fanglakhibi Saikhom Mirabai Sanubu Neroka Football Club na harau tayamna opagi thoram amangasi pangthokre Neroka ge official sing yauna pangthokhiba opagi thoram aduda Neroka FC ge maikedake football ama khudol tamki haidi New Delhi da Lairiba Govindas Konthozamna Center ki VJP Luching Basing unabagi saruk ama oina ngarang Rural Development and Panchayati Raj ki Minister Giriraj Singh unakre haidi Govindas Konthozamna VJP yaurakpada Union Minister Giriraj Singh na harau tayamba phongdokhi loinana hauzik Manipur da Lairiba political gi ahong basing asigi matang da su kupna khanakhi haidi MPCC ki President Fam Thadoglaga VJP da handak da sangkhiba Govindas Konthozamna Union Minister Giriraj Singh unakhiba aduda Bihar gi Deputy Chief Minister Tarkishore Prasad su yaukhi haidi Panba yabade haukhiba yumsakaisa numita Union Home Minister Amit Saga unakibani Amit Saga unaba aduda su BJP National Secretary Manipur in charge Sambit Patra su loinaki haidi CMO Visnupur gi meeting makhada amuko amasong COVID ka loinana village level COVID-19 task force nachong na sinduna nachong maning lekai community hall da mangarak suba vaccination campaign ama pangthokre ngasi pangthokiba vaccination campaign aduda mioi chani ga yang khaima panrom vaccine kapthoki haidi kwakta gi oina su kwakta COVID-19 task force na kwakta ward number 1 5 amasong 6 da mioi chani rom da vaccine kapthoki ngasi gi vaccination campaign adu mapung fahan bada achoba thodang laukhiba club ki members sing amadi medical team bu COVID ki president TH Norendrona thagat pa phongdokhi
Laingakna laumisingda har fanghanliba mawong asi Thobal district ki oinadi khara kupna yengsin haningi haina apunba laumi lupna thadorakpa cherol amana phongdorakli cherol asina hai Thobal district ki oina ahanba yenkhiba har beg lising taragi manungda har beg lising mari amadi Kaksing district ta khaidokhi ani subagi oina DC gi khuthangda pirakhiba district asigi har beg lising nipan gi manungda beg lising ani amasu Kaksing district ki oina khaidokhi Thobal district ki lakpa har sing karigi khaidokli bano haina apunba laumi lupna hanglakli Thobal district amadi Kaksing district ki lofam sing asi yenglaga har pibiba yadabra DC gi khuthangda yengadawriba har sing asi karamba face ki oina yengadawribano laumi kaya har wana fangliba asina karamba matamda pithok kadawribano laumi singna lofam da har chainaba ngaina duna leiba maramna mari leinaba department na athubada mijeng sangbiduna pithokpiyo minister na tawningbata tawbagi mahutta tung koina satkadaba semduna laumi singda matam sana har fanghanaba sinbiyo haina lub asigi secretary N Dayanandana thadorapa cherol amana hairi Imphal East District ki manung chana laiba chingkhu awang laikai dagi nupi masa ama COVID-19 positive oiraba matung COVID ke SOP ngakna chattabadagi district asigi chief medical officer da wakatlabasu makhata bathabak amata lokhat pidre ahoina dum home isolation tawbagi laifam thokpa sing adu leitana mayumda laisingkhre mahaki mawong mataw asina laikai asida COVID-19 pak sana sandorak labadi madungai tekchak pumnamak CMO Imphal East na pugadabani haina chingkhu second wave COVID-19 task force chingkhu village authority amadi chingkhu nupi khunai lamjing maira lupna punna presta thadorakpa cherol amana haidi Lamdam asigi hockey sanaroi Nilakanta Sarmana yauba India gi hockey team na bronze medal fanglakpada CPI Manipur State Council na thagatpa phongdokli haina council asigi assistant secretary M Zoy Kumar na thadorakpa paw amana hairi paw duna hai P Susila na saru yariba India gi nupigi hockey team na Olympic Games asida medal loba ngamdrabasu mamang Olympic ki champion Great Britain ga lamba tongna kiba adu singthaningai ni haina cherol asina hairi Malem pumbada thengnariba COVID-19 gi laichat asidagi ngakthoknaba achamba section thorang khara ngakna chatpinaba MAMITv gi maikaidagi ningsingsari madudi yumdagi hex thokpaga face mask upiyu mi amaga gi marakta foot taru ki arapa thambiyu mai mit khut sa toina hamdokpiyu amadi COVID vaccine ka payarabasing sungsoi soidana COVID vaccine ka thutuna laichat asidagi kannaba miyam punna honaminasi Aroibada maroiba pau amohna pizari Sushila Chanu Pukrambamda pungning thawatpo oina lupa lakh kunmanga amasung sports department ta mahaka chanaba thaba ama soidana pinaba thawrang tawragani haina chief minister N Birena phongdokre Manipur da COVID ki case khanghen hengkat lakhiba adugi maru oiba maramdi COVID mahik asi Delta variant oiramba COVID ki SOP ningthina ngakthaba amadi COVID vaccine matam sana kapthokhi tabadani haina Health Services ke Director Dr. K Razona phongdokre Laimakhong da laiba 57 Mountain Division na Tokyo silver medalist Saikho Mirabai okre Amasung haukiba pung kunmari da apunba mioi listing mga ga subna yangkhay mga COVID test tawbada chatre kanifuni toy positive oire laina asina maram oiraga mioi taraga mari laikhidre mioi listing amaga subna nifutare na nava faduna discharge tokre Matang asda MAMITv gi Manipuri Prime Time News sandok chaba loisinjari mi yengta peri basingbu SILVIA WAHENGBAM na tara amukha hana khurumjari